Manipur Police amadi Security Forces na tonganba mapham singdagi aina thingraba lanhoulup singi cadre taramathoi phagatpa ngamkhare haukiba December 3 dagi taruk phawbagi manungda Imphal West Thaubal Bishnupur amadi Kaksing District ki mapham singdagi hairiba cadre sing adu phagatpa ngamkhibani hairi Police na pharaba cadre sing adu Pripak Pro KYKL RPF PLA KCP MFL UNLF Koireng KCP apunda amadi KCP Taibangan group ki member singni Pripak Pro ki pharba cadre adudi Irom Boyai Singh Allies Yaitanba Chahi Kunmari Nagamapal Kangzabi Lairak KYKL ki pharba cadre aduna Usam Tomba Singh Allies Haibra Chahi Kunmari Kairembiko Awang Laikai dagini RPF PLA ki cadre aduna Thoksom Angau Sana Singh Allies Santos Sahi Yangkhainithoi Hairok Part 2 near Hairok Gate dagini KCP MFL ki cadre aduna Kaisam Thamba Singh Allies Pritam Sahi Kuntranithoi Sagmaijin Khoidum dagini UNLF Koirengi Farba cadre sing adudi Hizam Marjit Singh Allies Dhamen Chahi Yangkhaima Thoyamadi Soibam Basanta Singh Allies Shamthaba Chahi Kuntratare Laiprakpam Maning Laiprakpam Mamang Laikai dagini KCP Apunbagi Farba cadre sing aduna Konsam Anau Singh Chahi Kuntaru Khoirom Langamba Maitei Chahi Kuntare amadi Sinam Deben Singh Chahi Kunmangani Pripaki Farba cadre aduna Thoksom Susil Kumar Allies Amo Chahi Kuntra Mari amadi KCP Taibangan bagi pharba cadre aduna Wangkhem Chinglen Singh Chahi Kunmapan Kaksing Lamkhai dagini hairi